ngasi July gi tang ani da phung khiba numidang waram gi pawse sing da yawba marui bakhara lakhachar ga myang gi da pawdam jari ahan mada kangli pa gi mera pawse da gi lakhachari Manipur gi mafam kya da ising chauna awa mayuk na re pukhau khabam da yumnipan ising thumjin kre Imphal turel ising pathokpadagi kangla mongba hanba thangal kaithel na singba ising thumjin ba haure pathokchari Manipur gi mafam kya da maru oina turel maru singda nong subadagi Imphal da natana Manipur gi mafam kya da seliba Manipur gi maru oiba turel sing haibadi Imphal turel nambul turel amasung iril turel gi sing imai wangkhalakpadagi mafam kya da khudong thinangai yauna sien ba haure hairi charak asida ngasi education director na thokpa matung inna lenga ke makha da leiba school sing government aided yauna central school sing tang ahom dagi mari phawba suti thadokre turel gi lonam bal kaibadagi mafam kya da ising thumjin ba yaure Imphal turel gi saruk dagi haidorokpa isingna not aoc gi mafam singda ising pathoktuna chensin ba haure Imphal turel gi phibam somda lambi kai dore na yama kanna thingba honari masida natana Imphal mayon da leiriba thangal kaithel gi mafam sing ising thumjin ba haure singjamai thong manakta Imphal turel gi singi imai khudong thiningai yauna chele leirai kaiba yabagi phibam da leibadagi arambai tengol yauna miyamna turel torban chemjin khi Imphal turel gi sing pathorakpadagi mongba hanba laifam ising thumjin badana tana akoi ba mafam sing da so ising thumjille Imphal turel dagi pathorakpa ising na kangla manung da so ising jengsilaktuna ising thumjin ba haure hojikkan na ising thingmagi thabak chathari masida natana khomal lampak youth hostel da so ising chensin ba haure korai salan thong da so Imphal turel gi ising imai wangkhalakpadagi tautharakpa amora kai sing mayama ma panduna leibadagi thong asi ising iraina maram oiduna akaiba pigadra haina mipaiba poknare Imphal East district ki manung chanba khundrakpam AC na konba mafam kya da ising thumjin badagi miyamna awaba kya mayuknare iril turel manakta saba dolai thabi dam gi canal singda thadorokpa ising pathorokpadagi pokaw khabam gi yumnipan rom ising thumjin kre thodok thopam da taranipan suba AR gi personal sing laktuna mating pangba gi thabak paikhat khi masida sunatna yumnam khunau sambai singkhuna singba mafam singda ising chawkhalakpana maram oiraga miyamna lambi chatpada sauna khodong chadaba mayuknare hoji ki oina dolai thabi dam gi ising danger level da leiri dam asigi satar taruk leibagi manungda satar ama singkhatuna ising thadokpaga loinana iril turel lomda ising thadaba hokre lakadoriba numit mangani asida akhak arau yauna akanba mawong da nong suragani haina Indian Meteorological Department IMD na orange amadi red alert ngarang lauthokibani turel gi lonam bal sing kairak pa yabagi miyam namikup nahom singna leibiu amadi khudakki oiba thabok laukatuna miyoibagi punsi amadi lanthum kannaba DC police water resources amasung atai official singda pau pibiu haina lengaki mari lenaba loisangna tongan ba thokpa serol da khangalakli nakal amarom da nong singi phibam fatabana maram oiraga mathangi numit mangani phawbada mafam gi chief medical officer singna masa masana thabak tawriba mafam singda thadoktanaba health services ki director ki serol amada khangalakli nakal amarom da Senapati da ising isauna mioi ani sire ngarang Senapati district ta nong kanna subadagi singdagi lainang chentharaktuna lambi atuta lakpa eco van ama Senapati turel da tasin gebadagi gari adu thauduna lakpa mioi ama leikhidre thadok asingarang nongyai matung punga makai rom taba matamda Senapati district ki Imphal Dimapur lambi paringi district council amadi bakho ani gi marakta singdagi lainang chauna chentharapadagi thokibani leikhidra basigi maming Dr. A Saisau sahi kun manga apokpa e apau kawi kabung karong village dagini mahak dental ki doctor ni mioi asina turel da tasin ki badagi ising iraina senthaki khudakta local volunteers sing amadi Red Cross Society gi mioi singna thiba humbagi thabak chathabada asi baksang oina phangkibani hairi thodok asigi matangda police tagi phangba pawgi matung inadi eco van adu lambi da thauduna lakpada khanghaudana singdagi leikhom lainang amasung
नुंगचाक यावना सफु कन्ना सेंथरकपा मपा चानबदगी गारी अदु सनापति तुरेलदा तासिनखिबनी थदुक अदु थोकले हाइबगी पाउ खुंजा सिंगना पुलिसता पिरकपदगी सेनापति पुलिस की कांगबु अमदी SDRF की कांगबु यावना थीबगी थबक चाथाबा मतमदा ngasi ayuk mioi adu turel maril adugi asiba haksang oina phangba ngambani hairi nakalamoromda ngarang nungthel pung ani makhai dagina ahom phawbagi manungda senapati all Monday market ta school dagi halakpa mahiroi ama senapati turel gi sing imai wangkhalakpadagi turel da tasin khibadagi hojik phawba thiba khangdana lairi hairi turel da tasin khibadagi thiba khangdana lairiba mioi asigi maming hailungba martin sahitrate apokpa railung kawi wilong khulendagini mahaki haksang hojik phawba thiba khangdana lairi hairi haksang asi phangnaba honabada mayamna mating pangbiyo haina imung manunggi maikaidagi haijaragli loinana police amadi SDRF की कांगबुना माहिरोय asibu thibagi thabak chathari hairi makhataba pawse su kanglai pak ki mera pawse na phongbani Prime Minister Narendra Modi na opposition gi lusingwa Rahul Gandhi gi mawong matau tamdana ba khangan khre pathokchari Prime Minister Narendra Modi gi ahum suba tam asigi parliamentary meeting pangthokre Prime Minister Narendra Modi na mayai tangbal lauduna ngasi pangthokhiba mefam aduda laingak paiminari ba party singi MP singna opposition gi lusingba Rahul Gandhi gi mawong matau tamdana ba khangan khre panbai abadi ngarang pangthokhiba Lok Sabha mikhalda Hindu singbu tamthiba ama oina ngang khibada House ta Prime Minister Narendra Modi na Rahul Gandhi gi wafam asi House na taraina loba sumloi haina phongdokhibani ngasi gi mifam adu loiraba matung Parliamentary Affairs Minister Kiren Rijiju na paumi singda wangang laduna Prime Minister khudingmak laibak asigi amadi miyam gi thabak tawnaba thorakpani dola doli khaidana laibak asigi damakta thabak tawba haiba asina aikhoi gi ahan ba thodangni Prime Minister na khangani khibagi matung inna party gi khenaba thamdana MP khudingmak na Pradhan Mantri Sangrahalaya da chatpham thoi masina mamangda Prime Minister oikhiba singna makhoigi matamda matau karamna thabak tawkhiba amadi leibak ki damakta kaya yamna thodang lokhiba haiba adu khangmangamgani masigi Lok Sabha mifam gi matung tarakpada hojik chathariba motion of thanks gi matamda opposition gi maikai dagi thamkhiba wafam singi matangda Prime Minister na paukhom piraba yai hairi